recommend tongna ba good service pi na bagi DG ga koi level da koi khanare aduna popi plant habs ma tokhraga di mapan dagi porapasi di ekhoina phajana control tobunga me na ilowe ai mota Brown sugar sungfom factory ama tugaiba ngamkiba amadi yamlaba drug kaya fagatpa ngamkibagi damak Chief Minister N Birena ngasi Thobal amadi Tengnoupal District ke SP Singbo pungning thawgatuna salgi mana khusinakre Chief Minister gi Bangloda ngasi pangthokiba thoram amada Chief Minister N Birena Thobal District Police amadi Tengnoupal Police pu pungning thawgatuna Thobal gi SP Jogesandra Hobizam amadi Tengnoupal gi SP P Golian mangda khusin mathang sena shen oina lupa lag nipan amadi lag taret ki mana khusinake Thoromaduga Mari Lenana, Chief Minister N Birena Hai, Star Asida, drug problem asi, Hokiba Chai Tara Asida, Yam Hengalagli. Mapaldagi, drug Pushilak Bagi Matakta, Lamdamasida, drug Sungfam Factory Kya, Lerakwasi Yamna Nungangaini. Drug problem asi Lakshan Aba Police Department akan memuang da khonariba si thaganingaini. Warren drugs campaign asi makatana sa thagani. Drug ki matang da lengak asina kanagumba amat taga compromise tawroy. Drug lalon bagi thabak thoram singda police personnel sing khara chena bagi thokdok khara thokliba si laibakti bane. Basina police ki ningthi jaraba service asida fazadaba mashak ama oheli. Police personnel singi marakta drug sizinaba yaubra haibasi thidokpa changi. Karigumba yauram labadi rehabilitation center singda thamba mathoktai haina Chief Minister na makataki. chumnagi hana mapandagi drug poraga guli poraga yolamba karbato budna tabada massly popi thar kana madugi factory yauna tawrkanda sungaga manipur puthorpi port amalakpa amna alarming oiba madudagi upai leitedna koigi first government first BJP led government du lakpa matamda koi 2018 da gi July 21st when Madam Male, subject to correction. Akoi masi war on drugs launch to kiben. Yamna dedicate to orkan yam seriously work to riba personnel shindu recommend to biraga madu koina general service good service ki da koi moibo recommend to na ba good service pi na bagi DG ga koi ki level da koi khanare noi pa ki koi pi gani poppy plantation ji Praja movement lakhrabnina poppy plant tawrorena khale I am expecting poppy plantation si I even zero de bula koya khale hamram ni handak si public singi movement ma yam phajana support obi re hajeri bako aduna poppy plant habs ma tokhragadi mapan dagi porapasi di ekhoina phajana control tobunga me na ilowe ai mota Ngasigi thoram aduda Manipur Police ki DGP P Dongal yauna Police Department ke makok thongba official sing su saryaki Panba yabadi Thobal Police ke SP da cash reward ko sinaki badu thasigi taramari da Thobal District Police na district asigi manung chane leiba Moizing Mina Bazar da brown sugar sungphom factory ama tugaiba ngamki baga loinana brown sugar kg chani ga kunitho henba amadi sungbada changba polam kya ga konana nupi ama fagatpa ngamki bagi damak Chief Minister na selgi reward adu piki bane loinana Tengnoupal District Police na haukiba matam khara sida lupa crore chamaga kuntare rom gi sanfam oigadaba tonga ba drug sing fagat pangam ki bagi damak selgi reward ase piki bane Bisnupur District Police Commando ki team amana kani kg taramathoi henbaga konana nupi ahom fagat pangam khre kani sing aduga konana faraba nupi ahum adude Ukrul District ke Molen Kamsai village tagi Naikolhing Haulei chahi yangkai manga amade Lingzalam Hangsing chahi nifumapan amade Kangpokpi District ke Lungtin village tagi Hakim Hangsing chahi nifutare ni haire Police tagi fangba paugi matung ina Imphal tidim lambida nupi kharana drugs purakani haiba akangnaba pau ama fangbadagi District asige SP and Herozit ki mireng makada District asige additional SP Ops Roni Mayangbamna lamjingba nupi police personnel sing yawba District asige commando ki team amana Bisnupur Police Station ki getmapada frisking amadi second chathake maduda tata winger khamduna check tawbada gari adu ta tonglakpa nupi ahum dagi kani sing adu fagatkhibane kani sing adu nupi sing adu na mashada haptuna purakpani haire police na nupi sing adu dagi puna kani kg tara mathoiga gram ahum amade sel oina lupa listing tara mapan chanipan gani fu fagatki faraba miyoi sing adu drug sing adu ga konana makha taba logi thabak lokhanaba Bisnupur Police Station da sinakre haire Marak sida Warren drugs ki sarugama oina Kaksing District ki commando unit na miyoi anidagi heroin number 4 kg ama gram marifutara leimanai chingzinda hangba CDO checkpost tagi fagat bangamle haire faraba miyoi ani adude more ward number 2 mission bank dagi Maulamon gangte chahi kontramanga apokpa Pongneimang gangte amasung moregi Jalenfai khuldagi Hongmin Sem Sing Song chahi kunmanga apokpa Henkozen Sing Song kawe
हिरम असगी मतंग द पुलिस की पाव अमना हाई काक्सिंग डिस्ट्रिक्ट पुलिस के एसपी की मिरेंग मखादा लेमनाई चिंगजिंदा हांगबा सीडीओ चेक पोस्ट फ्रिस्किंग चेकिंग की थबक चथकी मदुदा रजिस्ट्रेशन नंबर MN02B 1095 ओइबा मारुति ब्रिजा कार अमा चेक तौबदा फुल टैंकी मखादा निंथिना सेमलबा पैनल अमदा हेरोइन नंबर 4 केजी अमा ग्राम मरीफुतरा अदु लोलगा पुरंबदगी फागत पंगम खिबने फारबा मियो एनिमल काक्चिंग पुलिस स्टेशन दा मखा ताबा इन्वेस्टिगेशन की दमा कॉलम सिंह अदुगा कोनना खसनक्रे हारी